ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯕꯤꯀꯥꯁ NBSꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯋꯥꯈꯜꯅ ꯃꯄꯨꯡ ꯐꯥꯅ ꯁꯥꯒꯠꯆꯗꯨꯅ ꯏꯖꯕ ꯐꯨꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯊꯋꯥꯏꯗꯨꯒꯤ ꯂꯃꯟ꯫ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯁꯨ ꯃꯔꯤ ꯂꯩꯅꯖꯕ ꯅꯠꯇꯦ, ꯄꯨꯝꯅꯃꯛ ꯋꯥꯈꯜꯅ ꯃꯄꯨꯡ ꯐꯥꯅ ꯁꯦꯝꯒꯠ ꯁꯥꯒꯠꯇꯨꯅ ꯏꯖꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯊꯋꯥꯏꯗꯨꯒꯤ ꯂꯃꯟ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ, ꯊꯥꯁꯤ ꯅꯨꯃꯤꯠꯀ ꯑꯣꯏꯔꯦ, ꯌꯥꯝꯅ ꯁꯨꯛꯅ ꯃꯝꯂꯕ ꯑꯍꯤꯡ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃꯁꯨ ꯆꯨꯔꯤ ꯇꯞꯂꯤ ꯇꯞꯂꯤ ꯇꯥꯟꯊꯥ ꯅꯥꯏꯅ꯫ ꯅꯣꯡꯂꯤꯛ ꯃꯥꯒꯤ ꯇꯥꯟꯊꯥ ꯆꯥꯅ ꯖꯒꯣꯏ ꯁꯥꯔꯤ ꯑꯉꯥꯎꯕ ꯅꯨꯡꯁꯤꯠ ꯃꯥꯁꯨ꯫ ꯃꯇꯝꯗꯣ ꯑꯍꯤꯡꯒꯤ ꯄꯨꯡ 1:30 ꯈꯔ ꯍꯦꯜꯂꯛꯂꯕ ꯃꯇꯝꯅꯤ꯫ ꯆꯤꯡ ꯂꯝꯕꯤ ꯑꯗꯨꯗ ꯀꯥꯔ ꯑꯃ ꯀꯟꯅ ꯊꯧꯔꯛꯂꯤ ꯅꯣꯡꯂꯛꯇꯨꯗ꯫ ꯏꯁꯩꯁꯨ ꯍꯧꯅ ꯊꯥꯗꯨꯅ ꯅꯨꯡꯉꯥꯏꯔꯕ ꯃꯨꯗ ꯑꯃꯗꯅꯤ ꯖꯣꯅꯤꯅ ꯂꯥꯛꯂꯤꯕꯗꯣ꯫ ꯖꯣꯅꯤ ꯃꯆꯤꯟ ꯇꯨꯝꯈꯠꯂꯛꯂꯤꯕ ꯊꯤꯀꯥꯗꯥꯔ ꯑꯃꯅꯤ꯫ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯂꯤꯒꯦꯜ ꯕꯤꯖꯤꯅꯦꯁ ꯀꯌꯥ ꯑꯃꯁꯨ ꯇꯧꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯉꯁꯤ ꯊꯕꯛ ꯃꯐꯝꯗ ꯃꯈꯣꯏ ꯊꯤꯀꯥ ꯇꯧꯃꯤꯟꯅꯕ ꯕꯤꯖꯤꯅꯦꯁ ꯄꯨꯟꯕ ꯃꯤꯑꯣꯏ ꯈꯔꯒ ꯄꯨꯟꯅ ꯊꯛ ꯆꯥꯗꯨꯅ ꯂꯩꯔꯨꯔꯒ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯆꯤꯡꯆꯦꯞꯀꯤ ꯀꯣꯟꯅꯔ ꯑꯗꯨ ꯍꯦꯛ ꯍꯥꯏꯗꯣꯔꯛꯄꯒ ꯈꯔ ꯂꯥꯞꯇꯛꯅ ꯅꯣꯡꯂꯛꯇꯨꯗ ꯀꯞꯇꯨꯅ ꯄꯤꯛꯂꯤꯕꯤ ꯃꯆꯥꯅꯨꯄꯤꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯃꯧ ꯅꯍꯥ ꯑꯃ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯁꯨ ꯏꯃꯟ ꯃꯜꯂꯕ ꯁ꯭ꯀꯨꯜ ꯌꯨꯅꯤꯐꯣꯔꯝ ꯑꯃ ꯁꯦꯠꯂꯗꯨꯅ ꯀꯞꯅ ꯃꯃꯥꯒꯤ ꯈꯣꯡꯊꯥꯡ ꯃꯇꯨꯡ ꯏꯟꯅꯖꯔꯤ꯫ ꯕꯦꯒ ꯃꯆꯥ ꯑꯃꯁꯨ ꯃꯅꯝꯗꯨꯗ ꯄꯣꯔꯤ꯫ ꯖꯣꯅꯤꯁꯨ ꯑꯁꯨꯝꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯂꯥꯛꯄꯒ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯄꯒ ꯒꯥꯔꯤꯗꯨ ꯈꯥꯝꯂꯗꯨꯅ ꯃꯀꯣꯛꯇꯨ ꯈꯔ ꯊꯤꯟꯗꯣꯛꯂꯒ ꯖꯣꯅꯤꯅ, "ꯏꯇꯩꯃ, ꯀꯗꯥꯏꯗ ꯆꯠꯄꯤꯔꯨꯕꯅꯣ? ꯑꯉꯥꯡ ꯑꯄꯤꯛꯄꯁꯤꯒ ꯅꯣꯡꯂꯛꯁꯤꯗ ꯈꯣꯡꯅ ꯆꯠꯄꯁꯦ ꯅꯨꯡꯉꯥꯏꯇꯦ, ꯑꯩ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯖꯔꯝꯂꯒꯦ." ꯃꯧ ꯅꯍꯥ ꯑꯗꯨꯁꯨ ꯇꯞꯅ, "ꯌꯥꯔꯅꯤꯗ, ꯀꯅꯥ ꯂꯩꯇ꯭ꯔꯕ ꯏꯃꯥ ꯏꯆꯥꯗ ꯃꯤꯅꯨꯡꯁꯤ ꯎꯠꯄꯤꯔꯛꯄꯒꯤꯗꯃꯛꯇꯗꯤ ꯊꯥꯒꯠꯆꯔꯤ꯫ ꯌꯥꯔꯅꯤ, ꯏꯃꯥ ꯏꯆꯥ ꯈꯣꯡꯅ ꯑꯗꯨꯃꯛ ꯍꯥꯀꯧ ꯆꯠꯆꯔꯒꯦ" ꯍꯥꯏꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯑꯃꯨꯛ ꯍꯟꯅ ꯖꯣꯅꯤꯅ, "ꯏꯇꯩꯃ, ꯀꯔꯤꯁꯨ ꯆꯤꯡꯅꯕꯤꯒꯅꯨ, ꯑꯍꯤꯡꯁꯦ ꯊꯦꯡꯂꯤ, ꯅꯣꯡꯁꯤꯁꯨ ꯇꯞꯆꯔꯕꯁꯨ ꯈꯣꯡꯅ ꯁꯥꯡꯅ ꯆꯠꯄꯗꯅꯦ ꯄꯨꯡꯂꯨꯞ ꯍꯦꯛꯇꯃꯛ ꯂꯨꯞꯀꯗꯧꯔꯤꯕꯅꯤ꯫ ꯅꯣꯡꯂꯛꯁꯤꯗ ꯑꯉꯥꯡꯁꯤ ꯅꯥꯕ ꯇꯥꯔꯦ, ꯌꯥꯔꯕꯗꯤꯅꯦ ꯅꯅꯥꯎ ꯊꯤꯟꯖꯔꯝꯂꯒꯦ" ꯍꯥꯏꯔꯛꯏ꯫ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯉꯥꯡꯅꯔꯝꯂꯕꯒꯤ ꯇꯨꯡꯗ ꯖꯣꯅꯤꯅ ꯍꯥꯏꯃꯟꯕꯗꯒꯤ ꯃꯃꯥ ꯃꯆꯥꯗꯨ ꯖꯣꯅꯤꯒꯤ ꯒꯥꯔꯤꯗ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤ꯫ ꯖꯣꯅꯤꯁꯨ ꯕꯦꯛ ꯁꯥꯏꯗꯇ ꯇꯣꯡꯂꯤꯕ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯗ ꯋꯥꯔꯤ ꯑꯗꯨꯃꯛ ꯁꯥꯗꯨꯅ ꯂꯥꯛꯂꯤ꯫ ꯋꯥꯔꯤ ꯀꯌꯥ ꯁꯥꯗꯨꯅ ꯃꯥꯒꯤ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯂꯥꯛꯂꯕꯁꯨ ꯃꯧ ꯅꯍꯥ ꯑꯗꯨꯒ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗꯤ ꯖꯣꯅꯤꯅ ꯎꯕ ꯐꯪꯂꯝꯗꯦ꯫ ꯑꯃꯨꯛ ꯂꯪꯅ ꯈꯥꯛꯂꯛꯄ ꯅꯣꯡꯊꯥꯡ ꯃꯥꯒꯤ ꯃꯉꯥꯜꯅ ꯃꯃꯥ ꯃꯆꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯌꯩꯕꯗꯗꯤ ꯃꯃꯥ ꯃꯆꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯂꯝꯃꯤ꯫ ꯀꯨꯆꯨ ꯑꯗꯨꯁꯨ ꯏ ꯊꯥꯡꯗꯕꯒꯤ ꯉꯧꯔꯣꯛ-ꯉꯧꯔꯗꯨꯅ ꯑꯣꯏ ꯊꯪꯕ ꯃꯃꯤꯠ ꯑꯗꯨꯁꯨ ꯆꯣꯡꯊꯣꯛꯂꯒ ꯊꯔꯥꯛ ꯌꯥꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯃꯤꯠ ꯑꯅꯤ ꯑꯗꯨꯅ ꯉꯥꯡꯁꯪ ꯉꯥꯡꯂꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯁꯨ ꯃꯀꯣꯛꯇꯨ ꯇꯪꯈꯥꯏ ꯑꯃ ꯏꯀꯥꯏꯗꯨꯅ ꯑꯉꯥꯡꯕ ꯏꯈꯦꯡ ꯀꯌꯥ ꯇꯞ ꯂꯦꯞꯇꯨꯅ ꯇꯥꯔꯤ꯫ ꯑꯗꯨꯒ ꯃꯈꯗꯥꯡ ꯑꯗꯨꯁꯨ ꯏꯁꯦ ꯁꯦꯒꯥꯏꯗꯨꯅ ꯃꯃꯤꯠ ꯑꯅꯤꯗꯨ ꯃꯨꯁꯤꯟ ꯃꯨꯅ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯀꯤꯕ ꯐꯪꯂꯕꯤ ꯃꯃꯥ ꯃꯆꯥꯒꯤ ꯐꯤꯚꯝ ꯑꯗꯨꯅ ꯖꯣꯅꯤꯕꯨ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯖꯣꯅꯤꯗꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕꯤ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯑꯗꯨꯒꯤ ꯑꯀꯤꯕ ꯃꯁꯛ ꯃꯇꯧ ꯃꯑꯣꯡ ꯀꯌꯥꯗꯨ ꯈꯪꯗꯕꯅꯤꯅ ꯍꯔꯥꯎ ꯋꯥꯔꯤ ꯀꯌꯥ ꯁꯥꯗꯨꯅ ꯒꯥꯔꯤꯗꯨ ꯑꯗꯨꯃꯛ ꯊꯧꯔꯤ꯫ ꯑꯗꯨꯝꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯆꯤꯡꯆꯦꯞꯀꯤ ꯀꯣꯟꯅꯔ ꯑꯃ ꯊꯦꯛꯇꯨꯅ ꯂꯥꯛꯄꯒ ꯌꯥꯡꯅ ꯊꯧꯔꯛꯄ ꯇ꯭ꯔꯛ ꯑꯃꯅ ꯖꯣꯅꯤꯒꯤ ꯒꯥꯔꯤꯗꯣ ꯈꯪꯊꯣꯝ ꯊꯣꯝꯈꯤ꯫ ꯖꯣꯅꯤ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯄꯥꯏꯊꯣꯛꯇꯨꯅ ꯈꯔ ꯂꯥꯞꯅ ꯍꯛꯆꯥꯡꯗꯨ ꯇꯥꯏ꯫ ꯃꯁꯥꯗꯨꯁꯨ ꯑꯁꯣꯛꯄ ꯃꯌꯥꯝ ꯑꯗꯨꯅ ꯏꯈꯦꯡꯅ ꯄꯨꯡꯂꯨꯞ ꯂꯨꯞꯂꯤ, ꯂꯦꯡꯕꯁꯨ ꯉꯝꯗ꯭ꯔꯤ꯫ ꯖꯣꯅꯤ ꯌꯥꯝꯅ ꯋꯥꯅ ꯐꯤꯚꯝ ꯊꯤꯅ ꯁꯣꯛꯂꯕ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯣꯝꯗ ꯌꯦꯡꯂꯛꯄꯗꯗꯤ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯃꯁꯥ ꯄꯨꯝꯕ ꯏꯈꯦꯡꯅ ꯂꯨꯞꯇꯨꯅ ꯑꯀꯤꯕ ꯁꯛꯇꯝ ꯑꯃꯒ ꯂꯣꯏꯅꯅ ꯃꯃꯥ ꯃꯆꯥꯗꯨ ꯊꯣꯔꯛꯇꯨꯅ ꯖꯣꯅꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯃꯤꯠ ꯑꯅꯤ ꯑꯗꯨꯅ ꯁꯥꯎꯅ ꯖꯣꯅꯤꯗ ꯌꯦꯡꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯖꯣꯅꯤ ꯍꯧꯖꯤꯛ ꯈꯛꯇꯗ
akiba fanglaba mama masha anidugi saktamdo urakli masado shokpana senba sungamdana kina yengduna adumak leisari sumna leiringai mitku phade akiba fanglaba mama masha anido ayakpa khonse lamada lauduna sensilakli hairaga joni ge mamai mamit khangdena nupi masaduna magi sanglaba khutsinaduna pangkhota kholam mama aduna shu joni gi mangak samado kanna meladuna makok to khangphoi hektamak phoidaki adumna joni bu tamthin halamnaga mama masha aniyado pindaba amaga loyana masaga makoka tongan taraba asiba haksangduda yengduna khang anoklamli hairaga mafamdudagi fat launa mangkhri mathangi numitani mani khaba amadi thauba makhoi ahum punna makhoi gi punpham thabak mafam aduda hidak thaktuna wari kaya saduna leiram manina ngai khuni noiba kaino haujik phauba inau joniga inau prakash kado yaurakriba siba makhoi ani bu punkraba tho abama hekta toram ladon manina amuk nokna hoini noina haigum ladana ani do yamna sana krene ꯑꯩꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁꯁꯤꯡꯁꯦ ꯆꯥꯎꯊꯣꯛꯅꯕ ꯋꯥ ꯑꯃꯗ ꯇꯥꯟꯅꯁꯤ ꯍꯥꯏꯔꯕꯗꯤ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯂꯥꯛꯑꯣꯏ ꯇꯧꯔꯤꯕ ꯑꯗꯨꯒ ꯁꯦꯜ ꯌꯦꯟꯅꯁꯤ ꯍꯥꯏꯕ ꯃꯇꯝꯗꯗꯤ ꯍꯦꯛꯇ ꯉꯟꯇꯥꯅ ꯌꯧꯔꯛꯀꯗꯧꯔꯤꯕꯅꯤ ꯇꯧꯔꯤꯁꯤ ꯁꯤ ꯍꯥꯏꯗꯨꯅ ꯃꯅꯤꯁꯨ ꯅꯣꯛꯂꯤ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯄꯨꯟꯅ ꯅꯣꯛꯇꯨꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯒꯥꯔꯤ ꯑꯃ ꯈꯥꯝꯈꯤ ꯄ꯭ꯔꯀꯥꯁ ꯁꯥꯊꯨ ꯑꯗꯨ ꯆꯪꯉꯛꯏ ꯃꯅꯤꯁꯨ ꯉꯁꯤꯗꯤ ꯊꯦꯡꯉꯤꯗ ꯏꯅꯥꯎꯁꯦ ꯈꯥꯕ ꯑꯃꯗꯤ ꯊꯧꯕꯁꯨ ꯄ꯭ꯔꯀꯥꯁꯇ ꯌꯦꯡꯂꯛꯂꯝꯃꯤ adubu angakpani Prakashki mamit animak ngangsangduna leirammi mamai mamit adusu kusina khotkibagi mami kayamashu tarami adubu thoina khanjinba tawdana khabana takna tamanina haigumladana ngasidi khara thengine tawra isha kari dawrage ni taw jonina kadaida muk lehorage Prakash hangakliba wahang adugi ona tainabada tamani khaba thauba noinadi aigi wase thasaba ngamloi adubu aidi ngarang sirubadagi hinghorabani haiduna hairaklam thaubana kari haiba kari noitao ayuk nganta asida kari ni sana nangna khaisibo Prakashu thauba aina hairisi phagi natini athubada aikhoi gi punsi kanjanaba khonhaudaba yaro khaba sunukladuna Khaton Kumar leiringai dabu aikhoina kanadabu kirudoino amuk manida yengladuna khabana adubu tamania aikhoigi business sida khatonna amadi tamani leiramdragadi aikhoina hana sangsar se thaduk lambabu yarine tamani ga Khaton Kumar ga leiramdragadi aikhoigi business se asumna mai pakni ga thajadi aduna tamani ga Khaton ga se laidawna latpa phawu yarimani si haiduna noksari Manisu haima noiba hojik phawwa latri bro noisu tawimaldi khangkidreda thawbasu as tamania ngasi phawbada tamanina haibada nanawai khoini yakhidaba leibro tamanina mitna phaini yengkhibada nanawai khoina adum khangna thabak tawbani sida pulat lataba kari khenarigene Manisu hoine adunabu aisu nakhoi apama khangna ngasisu satlibasini adubu handaksu aikhoigi business da khurau thangakadaba mi ama leireni khaba thawa isa sadana adugibu tamani na karigi wari bano nanaw ai leiringai da kanadaba da wabigan nanaw da sinabiro aina thokpa loisin jakragi nupa oigera nupi oigera nanaw na fanaba sinkragi anga sumtawna leiringai Prakashu takna mani khaba amadi thawbada yengaduna itaw tamani nanawgi wase amuktadi ta khoba noiba khaba thauba amadi manisu makhoi puna Prakashte yengai aduga manina hairo inauna hainingbado hairo aikhoi taragi Prakashu tapna ngarang ahingi wari do tamani mahak nuaina tumduna leirambadagi ahing mamaigi matam adu aida khangawduna mikap khangthok thoklakibani Prakash masado hawgat naba tawbada masado samna ma fai ama fawba lengba ngamlamdi mangak adu fawba leiba yaramdi makhut masado su thangatba yaramdi
ꯁꯩꯔꯛꯁꯤꯗꯅꯤ ꯏꯁꯇꯤꯌꯥꯔꯗꯨꯗ ꯃꯤ ꯑꯃ ꯀꯥꯈꯠꯈꯤꯕꯒꯤ ꯈꯣꯡꯊꯥꯡ ꯃꯈꯣꯜ ꯈꯔ ꯇꯥꯔꯛꯏ꯫ ꯄ꯭ꯔꯀꯥꯁꯁꯨ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯧꯅꯕ ꯇꯧꯕꯗꯁꯨ ꯋꯥ ꯑꯃꯠꯇ ꯉꯥꯡꯊꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯑꯁꯨꯝ ꯋꯥꯅ ꯂꯩꯔꯤꯉꯩ ꯈꯣꯡꯊꯥꯡ ꯃꯈꯣꯜꯗꯨ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯊꯣꯡꯗꯨꯒꯤ ꯃꯄꯥ ꯆꯞ ꯆꯥꯅ ꯂꯦꯞꯇꯨꯅ ꯃꯥꯒꯤ ꯊꯣꯡꯒꯤ ꯂꯣꯛꯇꯣ ꯂꯩꯕ ꯍꯧꯔꯛꯂꯤ꯫ ꯄ꯭ꯔꯀꯥꯁ ꯃꯁꯥ ꯃꯉꯛ ꯑꯃꯠꯇ ꯂꯦꯡꯕ ꯉꯝꯗꯅ ꯃꯃꯤꯠꯇꯨꯅ ꯂꯩꯔꯗꯨꯅ ꯃꯥꯒꯤ ꯊꯣꯡ ꯃꯄꯥꯗꯨꯗ ꯌꯦꯡꯂꯛꯄꯗꯗꯤ ꯊꯣꯡꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯃꯨꯁꯨꯛ ꯃꯨꯔꯕ ꯅꯨꯄꯤꯒꯤ ꯁꯕꯥꯟ ꯃꯥꯟꯕꯤ ꯑꯃꯒ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯃꯒ ꯃꯥꯒꯤ ꯀꯥꯗ ꯇꯞꯂꯤ ꯇꯞꯂꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯅ ꯇꯨꯝꯂꯤꯕꯗꯨꯒꯤ ꯈꯨꯌꯥꯗ ꯂꯦꯞꯇꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯇꯁꯦꯡꯅ ꯎꯔꯦ ꯆꯪꯂꯛꯂꯝꯂꯤꯕ ꯑꯗꯨ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯏꯗꯨꯗꯤ ꯑꯗꯨꯃꯛ ꯅꯣꯟꯊꯗꯨꯅ ꯂꯩꯕꯅ ꯄ꯭ꯔꯀꯥꯁꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯒꯤ ꯃꯁꯛꯇꯤ ꯎꯕ ꯉꯝꯂꯝꯗꯦ꯫ ꯄ꯭ꯔꯀꯥꯁꯁꯨ ꯇꯉꯛ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯤꯕꯤ ꯃꯃꯥ ꯃꯆꯥꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯃꯛ ꯃꯃꯥꯏꯗꯨ ꯈꯪꯅꯣꯟ ꯅꯣꯟꯈꯠꯂꯛꯂꯝꯃꯤ꯫ ꯃꯁꯝ ꯃꯅꯥꯗꯨꯁꯨ ꯏꯐꯥ ꯐꯥꯔꯗꯨꯅ ꯃꯃꯤꯠ ꯑꯅꯤꯗꯨꯁꯨ ꯃꯨꯁꯤꯠ ꯃꯨꯅ ꯃꯈ꯭ꯌꯥꯠ ꯑꯗꯨꯁꯨ ꯏꯁꯦ ꯁꯦꯒꯥꯏ ꯑꯀꯤꯕ ꯐꯪꯂꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯂꯥꯎꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯂꯦ ꯍꯥꯏꯔꯒ ꯃꯃꯥ ꯑꯣꯏꯕꯤꯗꯨꯒꯤ ꯏ ꯊꯥꯡꯗ꯭ꯔꯕ ꯃꯈꯨꯠ ꯏꯁꯥꯡ ꯁꯥꯡꯂꯕ ꯈꯨꯠꯁꯥꯗꯨꯅ ꯄ꯭ꯔꯀꯥꯁꯀꯤ ꯃꯤꯠ ꯅꯍꯥ ꯑꯅꯤꯗꯨꯗ ꯈꯪꯊꯤꯟ ꯊꯤꯟꯖꯤꯜꯂꯛꯏ꯫ ꯑꯀꯤꯕ ꯐꯪꯂꯕꯤ ꯅꯨꯄꯤ ꯃꯆꯥꯗꯨꯁꯨ ꯃꯥꯒꯤ ꯈꯨꯖꯤꯟꯗꯨꯅ ꯄ꯭ꯔꯀꯥꯁꯀꯤ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗꯅ ꯈꯨꯔꯨ ꯂꯥꯎꯅ ꯈꯣꯠꯂꯛꯏ꯫ ꯄ꯭ꯔꯀꯥꯁ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯈꯪꯂꯥꯎꯗꯨꯅ ꯍꯤꯞꯂꯝꯕꯗꯒꯤ ꯂꯣꯡꯅ ꯈꯪꯍꯧ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯑꯊꯨ ꯃꯥꯒꯤ ꯈꯨꯌꯥꯗꯣꯝꯗ ꯑꯃꯨꯛ ꯌꯦꯡꯉꯤ, ꯂꯣꯜꯂꯤꯕ ꯊꯣꯡ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯄ꯭ꯔꯀꯥꯁꯅ ꯍꯧꯖꯤꯛ ꯎꯈꯤꯕ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕꯗꯨꯗꯤ ꯃꯪꯂꯥꯟꯒꯤ ꯊꯧꯗꯣꯛ ꯑꯣꯏꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯍꯥꯛ ꯃꯁꯥꯗꯨ ꯂꯩꯇꯥꯕ ꯉꯝꯂꯝꯗꯦ꯫ ꯃꯪꯂꯥꯟ ꯑꯣꯏꯖꯔꯕꯁꯨ ꯃꯁꯥꯗ ꯇꯁꯦꯡꯅ ꯊꯣꯛꯄ ꯑꯃꯒꯨꯝꯅ ꯎꯈꯤꯕꯗꯨꯗ ꯄꯥꯈꯠꯅ ꯂꯩꯔꯤ꯫ ꯍꯨꯃꯥꯡꯅ ꯃꯁꯥꯗꯨꯁꯨ ꯄꯨꯡꯂꯨꯞꯇꯨꯅ ꯂꯩꯔꯝꯂꯤ꯫ ꯄ꯭ꯔꯀꯥꯁ ꯁꯣꯔꯗꯨ ꯆꯥꯎꯅ ꯍꯣꯟꯗꯣꯛꯇꯨꯅ ꯃꯁꯥꯗ ꯂꯩꯔꯤꯕ ꯑꯀꯤꯕꯗꯨ ꯐꯥꯊꯖꯅꯕ ꯇꯧꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯃꯥꯒꯤ ꯐꯤꯜꯇꯔꯗꯨꯗꯒꯤ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯌꯥꯗꯨꯅ ꯊꯛꯂꯕ ꯇꯨꯡꯗ ꯋꯥꯁꯔꯨꯝ ꯑꯗꯨ ꯇꯝꯅ ꯆꯪꯂꯛꯇꯨꯅ ꯍꯨꯃꯥꯡꯅ ꯂꯨꯞꯂꯕ ꯃꯁꯥꯗꯨ ꯏꯔꯨ ꯂꯨꯖꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯃꯁꯥꯗꯨ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯗꯨꯅ ꯃꯤꯡꯁꯦꯜꯗꯨꯗ ꯌꯦꯡꯂꯨꯕꯗꯗꯤ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯃꯤꯡꯁꯦꯜꯗꯨꯗ ꯇꯥꯔꯤꯕ ꯄ꯭ꯔꯀꯥꯁ ꯃꯁꯥꯒꯤ ꯁꯛꯇꯝꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯖꯔꯤ꯫ ꯑꯉꯛꯄꯅꯤ, ꯄ꯭ꯔꯀꯥꯁꯀꯤ ꯃꯤꯠ ꯅꯍꯥ ꯑꯅꯤꯃꯛ ꯉꯥꯡꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯥꯗꯨꯗꯁꯨ ꯈꯨꯖꯤꯟꯅ ꯈꯣꯠꯈꯤꯕꯒꯤ ꯁꯥꯡꯅ ꯗꯛꯐꯝ ꯀꯌꯥ ꯇꯥꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯕ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥꯗꯨ ꯃꯅꯤꯈꯥꯕ ꯑꯃꯗꯤ ꯊꯧꯕꯗ ꯄꯥꯎꯗꯝꯂꯛꯏ꯫ ꯃꯈꯣꯏ ꯑꯍꯨꯝ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯏ꯫ ꯃꯅꯤꯅ, "ꯏꯅꯥꯎ ꯄ꯭ꯔꯀꯥꯁ, ꯅꯪꯅ ꯍꯥꯏꯗꯣꯔꯛꯄꯁꯤꯃꯀꯣ ꯃꯪꯂꯥꯟꯒꯤ ꯋꯥꯔꯤꯕꯨ ꯋꯥ ꯑꯣꯏꯅ ꯉꯥꯡꯂꯗꯅ." ꯈꯥꯕꯁꯨ, "ꯑꯁ, ꯑꯩꯗꯤ ꯏꯟꯇꯔꯦꯁ ꯌꯥꯝꯅ ꯂꯩꯅ ꯇꯥꯔꯨꯔꯒ ꯃꯪꯒꯤ ꯋꯥꯔꯤ ꯑꯣꯏꯔꯝꯃꯦꯅꯦ" ꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯆꯩ꯫ ꯊꯧꯕꯁꯨ ꯅꯣꯛꯂꯗꯨꯅ, "ꯌꯥꯏ ꯕꯣ, ꯏꯇꯥꯎ ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯌꯥꯏ." ꯄ꯭ꯔꯀꯥꯁꯅ, "ꯑꯩꯒꯤꯁꯦ ꯐꯥꯒꯤ ꯅꯠꯇꯦ, ꯌꯥꯝꯅ ꯁꯤꯔꯤꯌꯁꯅꯤ ꯇꯥꯃꯅꯤ꯫ ꯏꯇꯥꯎ, ꯐꯥꯒꯤ ꯃꯇꯥꯡ ꯆꯥꯗꯦꯀꯣ, ꯅꯣꯏꯅ ꯊꯥꯖꯗ꯭ꯔꯒꯗꯤ ꯌꯦꯡꯉꯨꯁꯤ" ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯤꯠ ꯅꯍꯥ ꯑꯅꯤꯅ ꯑꯉꯥꯡꯕ ꯏꯁꯦꯟꯒꯨꯝꯅ ꯉꯥꯡꯁꯤꯜꯂꯤꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯁꯥꯗ ꯇꯥꯔꯤꯕ ꯗꯥ ꯀꯌꯥꯗꯨ ꯎꯠꯂꯛꯏ꯫ ꯄ꯭ꯔꯀꯥꯁꯀꯤ ꯑꯣꯏꯔꯝꯂꯤꯕ ꯃꯌꯥꯝꯗꯨ ꯎꯔꯨꯕꯗꯒꯤ ꯊꯥꯖꯔꯝꯗꯕ ꯃꯅꯤꯈꯥꯕ ꯑꯃꯗꯤ ꯊꯧꯕꯁꯨ ꯊꯥꯖꯕ ꯈꯔ ꯍꯧꯔꯛꯂꯤ꯫ ꯄ꯭ꯔꯀꯥꯁꯅ, "ꯑꯗꯨꯅ ꯇꯥꯃꯅꯤ, ꯅꯅꯥꯎꯗꯤ ꯑꯃꯥꯏꯕ ꯑꯃ ꯇꯥꯟꯅꯕꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ." ꯃꯅꯤꯁꯨ, "ꯍꯣꯏ, ꯏꯅꯥꯎꯅꯕꯨ ꯄꯥꯝꯂꯕꯗꯤ ꯑꯃꯥꯏꯕ ꯑꯃ ꯇꯥꯟꯅꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯉꯥꯏꯈꯣꯅꯦ ꯏꯅꯥꯎꯁꯥ, ꯅꯣꯏꯕꯨ ꯏꯅꯥꯎ ꯖꯣꯅꯤꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯧꯔꯛꯇ꯭ꯔꯤꯕꯁꯤꯕꯨ" ꯍꯥꯏꯗꯨꯅ ꯃꯅꯤ ꯖꯣꯅꯤꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯖꯣꯅꯤꯒꯤ ꯐꯣꯟꯗꯣ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯅꯤꯅ, "ꯑꯁ, ꯃꯁꯤ ꯁꯣꯅꯣꯁꯦ ꯇꯨꯝꯕ ꯍꯧꯒꯠꯂꯝꯈꯤꯔꯣꯏꯅꯤ ꯈꯪꯏ꯫ ꯂꯥꯛꯑꯣ, ꯃꯌꯨꯝꯗ ꯆꯠꯂꯒꯅꯦ ꯖꯣꯅꯤꯁꯨ ꯌꯥꯎꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯃꯥꯏꯕ ꯑꯃ ꯊꯤꯔꯨꯔꯁꯤ" ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯒꯥꯔꯤꯗꯣ ꯃꯔꯤ ꯊꯧꯗꯣꯛꯅꯔꯛꯂꯝꯃꯤ꯫ ꯖꯣꯅꯤꯒꯤ ꯊꯣꯡꯒꯥꯜꯗꯨ ꯌꯧꯔꯛꯄꯗꯗꯤ ꯃꯅꯤꯈꯥꯕ ꯊꯧꯕ ꯑꯃꯗꯤ ꯄ꯭ꯔꯀꯥꯁ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯆꯪꯁꯤꯟꯗꯨꯅ ꯇꯤꯜꯂꯝꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯗ ꯍꯪꯕꯗꯗꯤ ꯖꯣꯅꯤ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯇꯧꯗꯨꯅ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯗꯨ ꯃꯈꯣꯏꯁꯨ ꯇꯥꯔꯝꯃꯤ꯫ ꯄꯥꯎꯗꯨ ꯍꯦꯛ ꯇꯥꯕꯒ
mani khaba thauba amadi Prakash munna munna yengaramlaga thuna mafam sidagi thoklaktuna makhoi punna nambol tamna satkri matamna sum hausin khibana ahingi pung mapal ta silaklam makhoi gi punfam thabak mafam aduda laktuna mani khaba thauba amadi Prakash makhoi pulakna hidak thaktuna wari kaya shanarami pangkap ta sukapnari Prakash na ay yamna pindi haisini tamani itaw joni na manung matam sadana ay khoi gi iraktagi satkibase ay yamna pindi khabasu adubudi sumi taw adubu satkraba mahakti phare lehoriba ay khoi gi su khara khandaba yadamani thaubasu itaw khaban hairibase ay su sumi khalli aduna itaw Prakash nang wakalga ka hena khanjinganu itaw madina halaklaroi aduna mungaiti haibasi khaknatana karidi upai lairi sumna Prakashu thamjilaklam manina amu adune inaw Prakash nang wakal yamna phathau inaw joni do ai khoi sum nungsiribani adubu phare magi matang matam laktuna chachakhrabani mabu haliba criminal adudi ai khoina lemna tharuidabani ko khabasu sumita mani itaw joni ne accident tawduna siramgani haibadi aishu thajadi itawna nisha control tawba ngamloidaba nati mabu miyoi khara lautuna duna hatpa soiduna oirangmani adugu Prakash tuminnang hak leiramlaga mayamdubu yengaga tapna aina singnaba madi lai Prakash ki wadu tabada mani khaba madi thauba angakpa amaga loinana Prakash ta yengai khabana kari haiba asingbudu hayo itaw nangna singnaba mi leibra leirabadi ai khoida su khangalo thaubasu hayo itaw joni gi laman ai khoina soiduna singadabani Prakash tapna aina singari base na khoina di thajaroi adu ai di ama singnai mani su tapna kaino ne inaw Prakash nangna singnari bado ai khoida singna hayune mabu hek phangbaga hingna phumjingadabani inaw joni gi laman singadabani Prakash tapna makhodo tanik akiba amaga loinana mama macha aigi manganda ukhiba mama macha aduna itaw joni bo khatpo oiranggadra haidana aidi yamna singnai thawwana nokladuna as itaw phagi matang sadeko manglanda uba akibado nang kawba ngamdramali wakhaldo kawthungnaba hidakse khara taksilosi si haidana full pack ama haiduna piselaklam Prakash glass lauduna thaksinkhri asumna wari watai tawrambadagi nisadogi mayaina Prakash bud oigera lai oigera ai khoi taw joni bo khat ki bagi laman singdana tokloi singsiko tamani itaw do aigi sanaraba itaw ni ne thabak ama tawbada karigomba macha thokpada ibani punna saminaba amadi punna thabak thauram kaya ama tawrambani ngasidi mana matung matam sadana si haiduna wado makha taba ngamdana kaptuna laiki asumna makhoi masel amuk nokmina amuk sauna amuk kapmina tawraga hausin khibana numidangi pung 12 makhai khare henselakpa matam aswaidani mayum da hanakri Prakash mayum yauraduna magi kada sanglaga mafi maro kadu hongdok tabida adumak famungduda longna taduna tungkri shumna phajub nungjup ka men man taduna tumkhibaduna ahing mamaigi pung ani makhai khara helaklaba matam maswaidadi Prakash masadu khara ingba phawraktuna phajub langi tawbada makuto lengba ngamlamdi Prakash mamit adu uirom pangthoktuna masado masi khara lengnaba hotnarobani adu ngamlamdi mamit adu fat pangthorai masado lengnaba makhut masado thangkatnaba hotnasi adubu masado samna maphai ama phawba lengba otpa ngamkhidri masa thangkatpa yadabadagi hentoktuna makuk adu phawba leiba yaramdi Prakash magi laisabi pangal sisinaduna masado haugatnaba makhut makhongdu thangkatnaba tawraba sungamkhidri
Sumna layringai stiar da kakhalakpagi khongthang makol ama taba horai. Khongthang makol do asum naksilaktuna Prakash ki kagi loliba thongdugi manakta sapleptuna laikri. Prakash di masado kibana pungyom siladuna launa ba fanakan honabani adubu khonjel du ipa phajin bagumna lawba ngamlamti. Adubu thongdugi lok do laiduna tapna thonga do hangdoraklami. Ure amamba marak aduda tapna sangsilakliba musin muraba nipigi saban malabado. Nakaladudasu angang nupi masagi pibang manba amasu makut samduna sanguklami. Tasing na Prakash ki manglanda ukiba piba madumakni. Mama masa anido sang silaktuna Prakash ki mitmang magtada mamay non taduna leplagalay. Masyado lengbo uat pangamda mangag ado fawbalay bangamda na mitlu anido na akiba amagaloy na. Magim itmang leplibi mama masa anido da yeng do na laysari. Ay haki matong mamay non taduna leplamba mama masa anido mamay do fat non kalay. Angak pani Prakash ki manglanda ukiba akiba ki masak oirabi mama masa anido magni. Mit ko phadi yaglaba khonsi lama de lauduna Prakash tamna mama masa anido khangsong songsinki. Mathangi numitni ngarang hidak yamna ngaukiba oibana mani pung nipal makai taraba adu fawa hawatlamdi. Masado itek tuna adumak namsinduna famungduda tumduna lairami. Sumna layringai manigi loy nabi tamubi sangaktuna manibu hawdoklari. Tamubi na moy pabung numisi awa to lomlabani hawgat piro. Ibi manasak ising loy kre angang se thabak sananaba loisan kre. Haksang do singdok piro pun na saksi sathok na batawrasi. Mani sumasado itan na hoy laklagi pungbu kaya takrage na. Tamubi na ho pung nipan makai helabane mapan dum tarakadawre hawgat piro ay sak en sangtina na batawram lagi ko. Hayramduna tamubi do amuk prap kadudagi thokre. Manisu tanna hogalaktuna washroom do sangduna mamay mamito tathoktuna kitchen tamna sangai. Tamubi do sak ising kido ko loiduna lairami. Manisu sangsilaktuna siara masing thoktuna phamtharai. Aduga tapna tamubi da yengtuna ibi amadi loikrabra. Tamubi su ho loisin krabani thoku thoraklani. Sumna wari saringai tomthin ngan bisu hathu sen thoraktuna mani tamubi amadi tomthin ngan bi makhoi puna sakto hauba haukta saminarami. Saba thakpadu loiraduna tomthin ngan bisu thabak kakri. Mani suma gi thabak mafam adom da lak. Thabak mafam adu yauraduna lebarar kayagi awat apa kaya yengba loisilaklabado fauba khaba thauba madi Prakash hauzik phauba thabak mafam adom da laklamdi. Manisu kaidaraba jatnuni khalli. Dubu kari khudong thiba yauraba jatnuni. Masidi thengida. Sumna masilda sonduna khabada call tawi. Adu pairakti. Mani thaubada amu call toksai. Adubu thaubasu adumak pairakti. Prakash tamu call do tawgi haina tawbaga gari thausi laktuna khambagi makola matarai. Mani call tawge tawrambadu tukladuna thoklakpadadi. Khaba mari thauba ipa pakana sanglak libadu ubada ingangaklam. Manina kaidore khaba thauba ngasidi thenglak libadia. Prakash ti hauzik phauba yawraktrine. Khaba na tapna Prakash laklaroi tamani. Ngarang unaruba amaibadugi manakta aikhoi athuda chataba yadri. Manisu angakpa amaga loinana khabada yengladuna kaigi chatoiba Prakash ne karigi ngasila oidoisina haina hangai. Thauba madi khaba wangang pham khangdraduna makhoi ani yengnaduna ngai haktilai. Manigi wahangdugi paukum piraklamdi. Adubu amuk hanna noibu kaidoragene asingba sumbado aingonda khangalune. Thauba shutapna tamani itaw Prakash do laitri. Magi kada phibam sadana siduna lairami haidana khaba aikhoini namabu haubu setpada
mathau mangam pangthok naba siam saduna lairambadagi itaugi mathau mangam pangthok poi loibaga aikhoi lakpani tamani haidana hairaklami wadu tabada mani di masadu laitaba ngamdana makok paidana phamthaki khabana amuk tamani itaw na hairamba thawai oiriba mama masa aniduna itaw khatpo oiramani itaw na siramliba matawdo yamna phibam sokna siram itaw joni danatana itaw prakashu laitrabanina aikhoi mathang mathang thawdokse thoglaktingaida amaibadugi mateng laudaba sunya yadri mani sungya khallabagi tungda hoi aduna pharani lao aikhoi amaibadu hana unaduna thabakto thuna pangthoknaba haijarosi si hainaduna makhoi punna nambol tamna amaibadugi manak tamna chatkri ngai haki matung amaibadugi manak yaurak labadudadi makhoi punna sangpada amaibadu lai oiba thau khara tawduna leira wa ngangnadi makhoi ahumsu sangsinduna phamduna amaibaduna loirakpa ngaiduna lei ngayak adumna ngairabagi tungda lai thawdu loiraduna amaibaduna mani khaba amadi thawbabu kausilaklam khaba amadi thawba makhoi ahumsu sangsilaktuna pareng sana amaibadugi mamangda phamduna lei amaibaduna ibungo kari tana si haiba mani su tapna oza nasa ikhoina laksari base ngarang haisiramba thabakto kitang thuna tawbidaba yadre nachana awaman matik sana kachagani amaibadu nokladuna mani de yangai aduga bungo ipagi sinphamse senda lambi ama natini aidi ngarang na haikibaduni haujik makki oinadi noina hairiba thabakto tauba matang sadi phayen pan khalakpaga tausi haiyana haikiba adunine haina khumai thaubana mu osana athubuda thabakto pangthok pidaba yadre haujik phibam si yamna kansilakli khabana su amu itaugi wasi asengmani oza thawaina thawai laukhiba miyoi ani sujelakli aduna ojana phanaba amukta sinbiyo si haiduna amaibaduda khoromse mani su tapna osana nasa ikhoigi thawai sidadi kanbiyo hausik osagi mateng natana pambai amata laitri haina haisiraklan amaibadusu ngaihak khallaba tungda shordo sangna amuktang honthokladuna tapna phare nakhoina tawbidaba yadi hairabanina tawragi ado aseng waridudi ipada khangangadabani amaibadugi wadu tabada mani khaba amadi thauba ngaihak tumin munna yengaduna lei tasengna wari se mi amattada khanghanba pamdabani ngaihak ti haidok laroi sira haidan khanduna lei adubu amabu oire makhoigi tengbang lagi hairaklabanina amaibaduda haidokpana pharagani khalladuna manina tapna oja asengbado nasa haijagi adubu oja nasa ikhoigi wafamse nakong anidadi sonbirakanuko sumna haiduna haukraba wari kayado amaibadugi mafamda thamlaklami ba illegal business kaya sige mapu manina oiram sahi taruk lomse manigi pot amata faba ngamdana lakpan ngasisu yamlaba drak kaya ama yawraklani haidana harauna makhoi masel party tawduna thakduna saduna ngauduna lairingai manigi phone do incoming call ama laklam lakliba call do fat paikhatuna kairo kai laire ipa mani ipa pakhatna tamani aikhoigi yamlaba pot to police na phakri sumna kina pawdamai mani yamna sauna kari aigi pot police na phakri haiba karamba police no mani aigi pot pharibado nupa adusu kina esai ai pha haidana makhodu la ilani hairai mani phone fat kakthaki mana pairamba wine glass to floor do the sapu kana thaduna thugai tawriba manigi matawduda langlam mayam do chaplepi manina aigi potu police na phakraba si haiduna mamit I kana asaw amagal loinana khakna nokai sahi taruk lomse mani aigi pot faba ngamba police amata manipur sida lairakli
Aduga, karisu laitaba, esay masya amana. Asum na sauna, masil da sonuna, makut kuto madusu sit tasil. Manigi mataw tuda, ingang na kabana. Kaidura kita amani. Aduk yam na sawiri ba dubo? Nanaw lay sidi, apa ba to adum nanaw du takpiyo. Zoni su kabagi mateng pang duna, tapna. Tamaniya. Tamanigi apa ba do, nanaw ay koy da haybiyo. Karama polis no, ay koy ilambida kuraw tanglot iba dubo. Mani kang na nokla duna. Ha, kangsyada duna tawri banida. Kanadi, police station da satlagane. Wakal ta halu silaw. Hay na duna, makoy pun na, mari thorak duna, gari do thawdokri. Som duna, yay pa mana parak pa, nupado, pu duna, mari makong do chigat na batawri. Sumna tawri ngay da, lokap ki thong do hangdok duna, constable na masyanglag duna, tapna. Sir, mi khara lay hawi, sir ga unadoy ni hay, ngang nasak na basu yadi sir, sumna pawdamay. Yay fasu, constable na duda, hay fit iyang na duna. Ay laglagay, si hay duna, constable do tadokri. Mana pubagi, mamay mamit, pum nuna layri ba ni pa duda, hayrap iyang mamnaga thokhiba. Yay fa magi kaadu yawrak padadi, mani siyara masing thok duna, ninata na famnaga layram. Yay fasu prap sang silak duna, mani da iyang naga, nokfet taw duna, yam na karim na na. Manina, sir, lamlay dagi pot khara phabado, ay giponi. Madu amukta laugzagi haizagi dana luxury ban. Sargi nga sana nabane. Si hay duna bag ama table mathak tuda thamai. Yay fasu tapna. Adugi oirabadi yarani. Poto amuk hanna fangani khaluran. Lengbiro hayri. Mani sunok laduna yamna karyamna na. Wakal amukta khanbiuda. Poto mana manil naidana pujakhigi. Sargi 20% khaijagi. Yay fawa ngangdi mani da sumna adumak yengai. Khabana ay khoy na hiring asida ipa phajana yahawna phanida. Sargi apabu oiganida. Sir, ay khoy singna rake de khanbiganu ko. Si haiduna makhoy punna wawa noksili. Yay fa thong adom di yengduna. Kana lay. Mathong maram khangdaba singse puthoko. Haiduna lauki. Constable ama sanglakuna. Mayam thoklasi. Soni su sauno. Oi. Noi na ikhoy tanggadaba natine. Si haiduna constable ladubu inthokduna yay fagi manakta sangsili. Aduga. Ikhoy na hiring asida irem na yahawna. Afaba. Yay faba suwa ngangdi khanghoduna Johnny ki mamai duda kupak na thajil. Khaba thauba madi prakash yay fada khangpai singe taubaga mani na khamladuna yay fada mamito khane yengaduna. Kanana ngamge haibado yengaba taredana. Si hayram naga makoy mari thokri. Johnny mamai do naladuna karim nana nokfet tauduna mamit khane yay fada yenglamlaga masu thokri. Yay fa yamna sauna. Matfong maram khangdaba tawninga tawraksunune. Ay layringayda senglaba police ki uniform asibadi kay dawnungda mangthokloi. Sumna masin da sauna sonuna lew. Mani khaba thauba prakash amadi Johnny su sauna thoklaptuna satkri. Somdana yay phasu masado sauningbana laita kham khangdraduna ising glass sama thakduna masada layriba tension mayamdo fathanaba hotnaringai. Mitku phade magi phone do incoming call ama laklam. Yay fa phone tawrak libado kananu yengdo badati khanghaudana machinda nokfet tawki. Call to receive phat tawbaga hello hayo fawba nangdringai. Papa, ay reng mayam tarakpagi aygi ita achauba ama laybiyu ko. Asumna lawsilai. Yay fa mamit ye thangbodo isenduna Masindo suktokduna phone do manakongdagi khara thangtoi. Hoy. Isa na ring mayam tarakpagine. Isagi ita asawma laithokpa taredana. Papa na. Ado biyama. Mama da phone do amukta piyo. Linthoi su. Hoy. Asi haiduna. Mama da phone do piramlaga. Mapanda amuk sentokri. Meri na su nokna. Call do paikhalai. Yay fana. Ay di nang nako pairakpa maludana haraururaga
isa thoibina khanglau lok silakpadu dadi nakonga pangsilurabani ne Merina sunok laduna isa ne na mapa laudana yamna khatli ing na ngakta layubo yade yai fasunok sai aduga tapna mawong matauda mapa ai laurabasu body di mamagi laudana ok macha mali sidi si haidana noksari Rina su yare ba ai sum saurok to ni yengo adugi saruknya ngasidi khara ngantan hanbirao yai phasu hoi hoi ngasidi ngantan halakladabani isana reng mayam tarakpagi nga saga doribani ko ado isa thoibido reng kaya da laklagi 22 da yai phasu ha second dagi 22 reng da haidarak reng mayam tare hairiba Merina na yamni sidi second tabadudi reng yamde 22 sidi mayam yamni sidi haidana noksari yai phasu wa ngangde marai bakta makuna pop launa thajindaduna tik tik launa noktuna laikri ashuna wari ngyak sanaram laga koldo thamduna mana yengadaba file khara yenglamlaga mana yengadaba file khara yenglamlaga mana farakpa drugs yauraba bag adu poduna mayum tamna hankri mayum hek yaurakpaga macha linthoyamadi magi nupibu puduna yai phasu amuk thorakle linthoide reng mayam tarakle haidana harauna mana apa makaya mapa yai fada haidana lahela yai phasu noktana macha gi matawadu yengladuna macha na layu hairi makai leiram asumna linthoi Merina gi mafi marola madi macha linthoi gi acha pot kaya maga loinana nga asauba masul leiraktuna mayum da halakle nga sidi ngantana nga do thongduna harau hauna saminaram dak to tokladuna Merina na koli kaya do loi silingai mayai kada yaifa machabu pamduna TV yengaga lairingai magi phone do incoming call amalai yaifa su call receive hattawi yaifana hello nupa mana ai education minister kumar ni pairi basse SI yakhabra yaifa su mani sir ai di khangja khidri kai leire bagini sir kumar na yare nang nga sailam lai digi faki ba poto mana manil naidana ai ge bangloda na samang na thilo yaifa yamna sauna sir ai wadu loi jingai Merina na yaifa gi makuto fat farei yaifa magi nupi da khanging yenglakpani adubu adumna tawgunu haibagum mangakto tapna haiduna lairam yaifa sauning manadi loirabani adubu sordo sangno honthaduna Bhagani sir ai hausimak thinjaraklaki si haiduna call do kakthaki yaifa su sauna karino leibak sibo asuk phattaba haurak libana harol kayagi punsi mangannaba nisha si phauba anga mathau makoi khut yauraklabani leibak si soidan mutlani nukhrabi kaya masya kaina rabi mama kayagi mikak mirau kholtana nilani haidana masilda su sauna sonjari Merina su tapna parese adugi damak hena khanjin biruranu makoktagi soiraba leibakse nang aina phana kana hotnarabasu kan badingam laroidabani aduna khara tasinada khara usinada leiba tabani isa pikli aduna khana seinaba yadi moidi tawgeda ngambani aduna dada makoigi poto pithokrasi haidana hairaklami yaifa su nungaina matam bakta tumjaribi macha linthoi gi makokta nungsina nanbiduna marai bakta amuk supiram laga lao angang sigane phajana pothana ba tawro lao si haidana machabu pamduna poraklaga famungda phajana hifali yaifa yamna thuna mafido hongdoktuna Merina gi makokta nungsina nanbiram laga ai saluki ko ayamduna mana nga sai purakpa bag to paiduna thokri Merina su makuroibana satkhribado nok fet tawduna yengduna leijawi yaifa su kum tharaktuna magi gari do thaudoktuna kumar gi banglo tamna satkirami maihaki matung kumar gi banglo do yauraduna yaifa bag to paiduna changlakpadadi
Kumar Mani Khaba Thauba Prakash amadi Zoni ga loinaduna sana yunaiduna lairami. Yaifa hainadabanadi loirabani adubu tapna. Sir, ay luxury. Si haiduna salute tawi. Kumar shu yengo esai. Aigi isa inaw mayam se. Nang sumasyak hangno. Makoy gi po ni nang naparibado. Aduna matungdadi ne nasana khangna saluko. Noi mi masak hangmande he mani su karimnana. Sir, aidi si thokani khangdana sargi siar khaijagi manamanil nayo si haijakibaduni. Si haidana noksili. Khabasu nokna. Bang tawri ne. Paisa pamda tawri ni na tamaniya. Si haidana masu nokli. Kumar su nokladuna ha matungdadi ne mi masak hanguko. Yare. Chacharo. Hairi. Yaifa su seluk amuktang tawram naga mamaidu lai thokuna chatlage tawbaga manina. Ngaiko. Sel su law yadrabani ne. Pek amadi paimi nakisitana haidana Zoni da yengdana. Hinaw Zonia. Noi sargi pek ama piune. Zoni su hoitamani. Si haiduna full pek ama haiduna sangsilakuna Yaifa da pirai. Yaifa su purakliba glass su da amuk yeng. Zoni da amuk yeng tawduna lay. Kumarna taksilo. Ay koina nungsidana tawbani ne hairi. Yaifa su aigi oina di yarani sar. Ay chachakragi. Si haiduna mamaidu lay thokuna satke tawbaga. Zoni na oh sar taksin biuse. Hidak se manghanba pamuy ne. Sumna yamna karimna na nokna hairi. Yaifa amuktang Zoni da yengam naga pirak liba glass to lauduna. Zoni ki mamaida hitak to hekta hichal. Aduga glass to floor aduda thadaram laga adumak sauna thokri. Zoni mamaidu nan thoktuna yamna sauna Yaifa na satkriba to yengduna lehoram. Makoy na haiba yakidi amadi makoy bu ikaiba piki haiduna mani khaba thauba Prakash amadi Zoni na Yaifa bu hatna ba kupchen chenaba hokri. Yaifa di mathamoida ngaitaba wakhal lamata laitana machalin thoigi wakhalda matai manaudo hara horau nungaina laisai. Fatraba makoy nadi Yaifa gi imung manung tumna hananaba makoy gi khongthang khuding senaduna laikri. Adubu Yaifa di magi imung manung yauna mabu hanaba tawkri haibadi khangsedabanina magi nupiya madi machaga loinaduna harauna laiserami. Matam kharagi matungdan nongma mani khaba thauba Prakash amadi Zoni makhoi punna makhoi gi thabaki pot launana bani haidana ngangna duna lairingai merina ne linthoibu school halakpagi laurudun hankribadu hek ururi. Merina na masabu pudno satkibadu ubadagi makhoi masen yengaram laga wala namata ngangnaramdana gariyamana Prakash na thawkri aduga gariyamana mani na thawkri. Aduga makoy gi pot launanaba purakpa truck aduna khaba amadi Zoni na thawduna merina na satkibadugi matung inaki. Mani amadi Prakash ingit ama tawnaduna makoy na hana merina gi garidugi mamang thangna thawatkhiduna mani amadi Prakash makoy anigi garido thingsinarami. Mayamdusu omsinarai. Adugu mani amadi Prakash ti masak hangnadaba saduna makoy ani kanaduna laikri. Ngayaki matung mi yom sanduna lairambaduda merina su garidu khamduna lairami. Sumna lairingaidani lambi nakalda ice cream yolibadu uraduna linthoina. Mama, aigi ice cream laibiyo. Merina na as bema nang asayna asapot mayama masarak labanatra. Amuk ice cream sagidi kaino. Yaroy ko mama sawrak na bahayrak kanu. Linthoy su ngasay sabado di asapo ni na ice cream sunatana. Yaroy aigi ice cream sani haisini haiduna ningay tawri. Merina su masabu tema yaba tem labasu linthoy ni yama laktraduna ice cream mama laiduna pitcharam. Ngayaki matung mayam yom silibado paraduna merina su magi garidu thawba hori. Linthoy su magi gari machadugi mamang de lepladuna ice cream do chana tongli.
Shumna Merinana, Gari Masadu Hek Toba Horakpadadi, Nasadi Matang Sava Ngaiduna Leramba, Zonia Torakpat Traktuna, Merinagi Garido Kang Tom Tonki. Leram Liva Miyamadasu, Miyama Garina Tongpre Hayun Sensinari, Mama Masashu, Iking Mataktuda, Wana Saknalari. Mayam Sangduna Mama Masadu, Atubada Hospital Tamna Buduna Setri. Somdana Yaipa, Station the Lairingai. Magi oi thangba pambom do kanna songai yai fasu singnaraduna aswai angamdi thogan biganu ko haiduna mapamom do chupchinjai asumna yai fagi mapamom songbasi macha linthoiga miga phunaramani khangde mina linthoibu phubiramani khangde natragana merina na kanna nabani khangde amadi tawganbani yai fa singnaba hansilaktuna merina da call thojai adu ring adudi adumak chatlaga call di sungpai pai biraklamde yai fasu call se pairakidi haidine kari tawduna lairibanu khangdemni pamom chongbane si haidana call do hanjin anirak ahumnak tawsili adubu call adudi adumak pairaklamde yai fasu thabak atai tawbada tadaba oiramlagani khantoklaguna magi tawgadaba mathaudu tawkri adubu ngaihaki matungda yai fagi phone da incoming call amakhak laklami yai fani yenglobadadi merina na tawrakpa oirami nokfe tawduna yai fa call receive phat tawduna meri nasadi gi kaidoruribano call paijibadu haina hangsai adubu merina gi khonchel nattaba nipi amana phone tawjarakli base city hospital dagini Songi loina bega isaga lambi de accident thoktana hospital sida laire haiduna hairi yai fa hairak liba pawdu tarubada makhuda pairamba phone do laimai da takhiba khangodi ni pi du su yai fa na wala namata nganglak tabaduda hello haiduna hairi yai fa wakhal amuk khanglak laktuna laimai da tariba phone do khunkatladuna hello ai gi nupi angang kariso hena sokta banatra nupi duna Kara di serious oiri. Aduna kara thuna city hospital da lakpiro. Hairi. Yai fasu. Hoi. Ai thuna laksharagi. Si haiduna yai fa. Kap tuna. Kadu dagi sen thoki. Ngai haki batung yai fasu city hospital yaurakladuna. Merina gi number da call taw tuna lakpana. Phone do nurse amana paiduna lairami. Yai fa hatu. Sister. Aigi saga aigi nupiga gi phibam kamdori bage asum hangsai nurse adusu thabio sar doctor thorak laga asengma pawdu khangnani songi loina bigi phone sida laijare si haidana phone do piram laga nurse adusu atumak chatkre yaifa hospital gi wall du danga thaduna makok paiduna kaptuna laikhirami ngai haki matung doctor thoglakli mai thong adu nungsuk nungjanana Yaifa hatu sensinduna. Doctor, isaga, mama aduga, kaisu tawdum natra. Sumne langtak na nahangsay. Doctor marks to laukthoktuna, tapna. Mama masa ni makkan bangam kidri. Sorry, si hayram laga. Doctor adu sakki. Yaifa hayram liba pawdu tabada, tumdana manglak nari. Masiling de mamit kutana yeng kiba amada adumak yeng ayek palai kum laikri mayam hau tawduna mama machani gi mathau mangam di loisin bikri adu yai fadi wala namata ngang kijai sagani thakani sangdana magi kadagi hentoktana laikri yai fana saba thakpa sangdana magi kadagi hentoktana layakpa tha ama makhai hensilaki Mayang sukang mana yeng bayadri adu yai fadi mangla namada tawduna adumak lairami thiba yaba thirabasu merina amadi linthoi gi thawdoktugi langla langjin amata phangkhidabana lambi gi accident da laikhidabani haidana lainakri mani khaba thawba prakash amadi zoni makhoi senadri haidana arau nungaina lairami adu yai fadi magi nupi magi masa kaina bagi maisakna ngasisu mayadi ising marik amata tadana kadudagi hentoktana dumak lairi yai fagi pawdu taraduna mani khaba thauba prakash amadi zoni makhoi punna nongma ahing amada yai fagi mayumda laktuna sada thaktabana masa sholaba wakhal amada tawduna lairiba yai fagu
Makhoi manga sangduna tamchina phuwa yaba phuraba tungda hathok-laga yum maduma punna mai thadokhibani. Singnaba amata laitana wari pomnamak sithadana manina maibadugi mafamda tamlami. Maibadusu tapna phare adudi thawaiduna nakhoida shokwa panba ngamdanaba aina jantra semlaki. Ado tawbadabu numit humnidi nakhoi ngaiba tare. Hayengse ai laigi thauram tawba chatlaga mafamduda numit nini lairi hairaga humni sanbagi numidang wairamda halakani. Maduda hek lakloko haiduna hairlami. Mani khaba amadi thauba munna munna yengnai. Tasengna thabakse ngasi makpangthokpiyo hainingbani. Adubu amaibasina fajana numit humni lairaga laklo hairaklabanina makhoisu upai laitraduna manina. Hoi lakserage oja soibibadi yadiko. Si haiduna sel khara dakhina oina katamlaga makhoi ahumsu amaibadugi manakagi thokre. Amaibadusu matha moida sauningna mani khaba amadi thauba thokhibadu yengduna chacha aduk fattaba nakhoigi aina mateng pangadaba nati. Mara leitraba nakhoina tamchina hatpikraba mama masyadugi thawaina fatraba nakhoibu malim sidagi puduna satkiba oirasanu. Sumna wakalda kannuna lehorami. Mani khaba amadi thaubasu makhoigi punpham thabak mafam aduda laktuna hidak thaktuna wari kaya sanaduna leirami. Omduna tomthin nganbi mamanabigi pokpang piramlaga halakpada angang nupi machama matomta kaptuna satlaga leiramba thengnari. Angang ado iman mallaba school uniform setuna beg machama suyanduna mamai non thaduna kapna lambiduda matomta satlaga leirami. Matamdusu thengsilakli numit tarakpagi mamsilaklaba matam haibadu oirabani. Adubu angangdu ubada tomthil nganbi angangdubu hundok lamba ngamdraduna garido khamduna tapna bema nangdi kanaga laklino haiduna hangsilaklami. Angangdusu kapna mamasu papasu ay lawba lakpidre ay yumda haline. Angang piklibadubu matomta langthok lamba ngamdraduna tapna sangsilaktuna bema lao aisu misna ne yum phawba thinbirage lao miski garida tongo lao si haiduna angangdubu magi bespa mamang aduda tonghanduna purakli. Angangdusu adumak tuminna tongduna adum lakli. Tomthin nganbisu tapna abema nangi yumdo kadaidano nipi masyaduna ay yumda sang batalli thenga lakpani papana ay amuk phubini ay yumda sang laroige ay sida sum laihaurage hairai. Tomthin nganbisu mayum hangduna angangdubu mayumda thilamnaba hotnarabasu angangduna mabu mapana phubigani haiduna kaptuna lairabadudadi upai laitraduna mayum lomda oina puduna laklami. Tomthin nganbi na mayumda halakpada tamu bidi lairami manidi halaklamdri. Nipi masyadu pusilaktuna mayai kada tibi yang halamlaga thanamle hairaga mama machawari sanarami. Tamu bina kanano karino su haibasu khangde angang sibu nangni hekta puraga lakliba sibu karigino. Tomthin nganbisu kaino ima angangni pikliba lambiduda matomda thadoklaga thalangbadro. Hayeng phajana kanano karino haibado thidoklaga mayumda phajana thimbibana pharani khanbani. Tamu bisu adubudi sumeba aduda angang mangkri haidana mama mapadun amuk pulis ta taklaga thiraklabadi ibema nangda satani haibani ko imagi se. Tomthin nganbisu pharese amabu oire hayeng phawbudi thamlaga yengase sakto imana khara thongbiro ay angang siga wari amata sagise hairamduna nupi masadugi manakta sangsinduna tapna phamtharai. Angang adusu TV yengduna noksari. Tomthin nganbi angangdugi matawdo ngihak yengamnaga abema nangi mingdi kai kauge. Nupi masadusu linthoi kawe miss. Nangi papa mamadi kai ming kawi. Mamagi na Merina aduga papagi na yaipa kawe. Police oibado hain hairi.
Tom Thin Ngan Bisu Hoi Adudi ngasi miss ka layrasi ko Aduga lao Nafi hong na batawrasi Miss na nga say layrak pa Nanggi dress pajabado Adu oy na siyala sila o Hay na tiyam do na Magi kada pusilak do na Linthoy bu mafi hongan do na Layrik na yak pathok si hay do na Linthoy bu layrik pa laga Tom Thin Ngan Bi Police station da call taw do na Yaifa kauba Police ama khangbra hay do na hanglami Adu laikhidaba kuirabanina Kanasu khangi kauba mata hayrakti Tom Thin Ngan Bisu ngasidi phasina thambiraga hayeng oina thillagi haiduna khalladuna tamubi amadi Tom Thin Ngan Bina tawduna linthoiga punna sak dongan tana sathoktuna Tom Thin Ngan Biga loina duna linthoi su tungkri somda su pung tara helakli haiduna mani khaba amadi thawba mayum da hanarakli khaba thawbaga loina duna gari do kanna thawduna isai ngang duna lakpada Kangawduna lambida sa lamba mauna hamada magi gari na tongkri. Khaba nisaga kangan hali break to kang pa duna masado itak na sordo sang honduna layri. Tauba di masa kangawdra duna gari do da makuk na yaiseli. Tauba kara sauna as kamay thawri buno. Khaba shutap na no piyama gari na tongkri. Itaw si haidana thawdi yangai thawshu pakatna ha kaino amukti yengsilao haiduna gari gi thungba fat hangtokna kumthakri khabanal khamba lakpaga nanghaudi khabashu hathu kumtharakna makhoi ani sangduna gari makhadu da flashlight adu thanjinduna yenglubadadi makok tangkhai ma ikai mamai du ikhengna punglup laduna mamituna munna yengladuna akiba fanglaba khonsel amada ki launa noksilaklami thawba yangkhai senkirami khabashu itaw ngai khome sumna lauduna masu senki akiba fanglebi ni piyadusu gari makhadagi sitna thorlaga tapna lekhalakuna senkhiba khaba amadi thawbada yengladuna khangna nokli makoktu ikai mamit namadusu songthoraktuna masamanadu ifa khangna noklamlaga mafamdudagi ni pido khangmangkhirami thawbasu mathwai tabu hinglabadi khan yangkhai hekta seli khabasu itaw haidna thawbu kauduna tanari thawba mang thana senkibana ani do fanyamna lapnari adumak matung handuna yenglaga seli khara selabagi tungda thawbasu waraduna makhudo sauduna mamai nonthaduna lambi mayaiduna sordo sangna hontokuna waruba pakhatluba kayado pothaduna lairi khabasu senselei aduga kaino mina kaubaga taduna senkribadabo thawbasu kina kadaidagi mako ikai kai mamit namadu songthokladuna aingonda yenglaga noksilaklibadudi si haidana sordo sauna honduna lairi thawbana itaw hosiki nupido layram khidro si haidana mamaidu laisinnu khabadi yenglakpadadi khabagi mahutta akiba fanglabi nipiyadu oina leptuna maya asawdu higattuna ki launa noksilai thawba kanna amuktang ima haina khanglauki ashomna khabasu sum selakpada khara lapna kanna matawna laukhibadu taraduna athu thawbana laukhibadom sensenki somdana tomthil ngan bidi nungaina linthoibu konduna tumjari adubu linthoi tumlambadagi mamito khangpang thorai magi hanagi saktamdudagi akiba phibam amada onthorakli makok adusu ikai laduna makhyat adu ise segaiduna higatladuna Tomthin Ngan Bina tumlibadugi mamai maya nakna sangsinduna Tomthin Ngan Bibu yengduna laikhirami ngayhaki matung angang macha mana chut launa kablakpagi khonse lama tabugum tawrakpadagi hauna taba horakli Tomthin Ngan Bisu mamito moirom pangthoktuna makhutna maduna yenglakpadadi magi nakalda tumlamba linthoidu lairamtri Tomthin Ngan Bi tumlambadagi afing afai oina fat hawatuna yenglakpadadi magi khuyaduda linthoi matung onthoktuna famlaga kappaga lairami Tomthin Ngan Bisu sangsilaktuna linthoi gi makokta nungsina nanbiduna tapna linthoi kai gi kaplino
Miss Lady City Sumna haiduna linthoi makokta asum nalubada makutta chot lauba karigomba ma thengnarakpadagi tumthin nganbi makodo thangkapuna yenglobadadi makoto ina pungluptuna lairami tumthin nganbi hathu linthoi di yenglobadadi angakpani linthoi gi makokto tangkhai ma ikai duna ikheng kaya lepna sentai Makiato si isi segai mayado isaw na akiyo fanglaba shatra amada tumthin nganbi tamna khangsong silai amaronda na kamdauri khabana selakpada khara laptakna thawbado lambi mayaidu chap yuna leptuna layam khabasu sensilaktuna itaw nang kaitorage si haiduna changsilakpada thawba masadu di laithorakti makok adu khak laithoraktuna Khabada yenglai aduga kiki launa noksilai thawgi mathabak adudasu amthiraba sangana thokhiba gumna hotung hoduna mathibong maril ka do khaidoktuna leiramli phibamdu obada khaba khanglau lauduna amuk mamai laiduna sienti thawbu sumakok do fat lai sinthiduna khaba butanarai khaba sumatung hannana yengduna selakpada khangaudana thaurakpa truck amana Khaba amadi thawba makhoi ani punna thongdatkri singamduna khap chongduna leiringai akiba phanglabi mauna hado amuk tholaktuna khaba amadi thawbana taduna leiribado yengduna khang nokli khaba su awa seina dong ya khangamlaga mafamadu maktada mathwai manglami truck driver adasu mabu senaraklagani khandana hanne yenglamdana ahingi misik mirau ko tadraba matam masigi tanjadu lauduna gari do kanna thawduna chathirami somdana maniri waina tumduna lairi tamu visu magi nakal dula tumli somna lairi ngai kadugi thongdo tapna hang toraktuna kanano ma sangaktuna mafamaduda leptuna laiki Sangut libado atai kanasu oiramdre tomthin nganbi oiduna lairami tomthin nganbi gi mamit animak musin muna mayado higatladuna kiki launa noksiladuna manina tum libaduda mamit khani yengduna lai mai haki matung manisu hidak yamna thaksin khibaduna mapal thonglatladuna tapna hawalai aduga magi kagi washroom madonda masado hairi chatki Magi tung famang leptuna lehauba masa tomthin nganbi do fau uramdi sinbalda nokfet tawduna tomthin nganbi manina sangkhiba washroom adu tapna inaki mani sungai hak ado mapal thokpadu loiraga mamai do laithorakpadadi magi hek matunda tomthil nganbi chak leptuna lairami manisu ibema kaido wado haiba loidringai tomthin nganbina manigi mangak sam khangmet metchelai manisu masagi makutu lokthokna ba hotna sei adu bangamlamdi tomthil nganbisu manibu singsinduna washroom gi mingsel mamangduda manigi makokto hanjennanin chujilami mani makokto kaiduna ikhen kaya leptana sintharai mamai mamit adusu mingsel machet mayamna thillai mani wakhal tadana floor mathak aduda taduna laikri tomthin nganbisu mani dangya yengamlaga mani gi makhong paiduna soro lakna singlaga kadudagi thokhiram adubu tamubidi tumba fabi ama oibanina gro nakhokna tumlaga lehoi mani bo makhong paiduna singlaga purakli hairaga magi gari manungda hakatlaga gari do thawdokna thokri mani bo puduna gari do thawduna laklaga mafam mada gari do khami gari manungda wakhal tadana lairiba mamai mamit ikhen punglaba mani da mamit khani yengamlaga mana pairakpa light do gari manung aduda langsilamduna tomthin nganbi mafamdudagi chathiram ngai haki matung mani yauriba gari do yamna tamchina pokhairaklam tomthin nganbi amuk hanna mayumda laktuna magi kada sanglaga famungda phachana hipki magi maya manungdagi amo maikhu kaya paithoraki amo maikhu kaya aduna punsinduna linthoidu amuk walqli tomthin nganbi da munne yengamlaga linthoi mafamdudagi mangkhirami
ꯃꯈꯣꯏꯒꯤ ꯍꯥꯟꯅ ꯃꯌꯨꯝ ꯑꯣꯏꯔꯝꯕ ꯃꯩꯅ ꯇꯨꯝꯅ ꯆꯥꯈ꯭ꯔꯕ ꯌꯨꯝꯗꯨꯒꯤ ꯏꯪꯈꯣꯜ ꯑꯗꯨꯗ ꯃꯃꯥ ꯃꯆꯥꯒꯤ ꯊꯋꯥꯏꯗꯣ ꯄꯨꯟꯅ ꯊꯣꯔꯛꯂꯤ꯫ ꯍꯧꯈ꯭ꯔꯕ ꯃꯇꯝꯗ ꯃꯃꯥ ꯃꯆꯥꯅ ꯏꯪꯈꯣꯜ ꯑꯁꯤꯗ ꯍꯔꯥꯎꯅ ꯅꯣꯛꯇꯨꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯈꯤꯕ ꯑꯃꯗꯤ ꯂꯤꯟꯊꯣꯏꯅ ꯆꯦꯜꯂꯒ ꯃꯦꯔꯤꯅꯥꯅ ꯇꯥꯟꯅꯈꯤꯕ ꯌꯥꯏꯐꯅ ꯅꯣꯛꯇꯨꯅ ꯌꯦꯡꯈꯤꯕ ꯀꯌꯥꯗꯣ ꯃꯃꯤꯠꯇ ꯎꯔꯛꯂꯝꯃꯤ꯫ ꯃꯃꯥ ꯃꯆꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯅꯤꯗꯨ ꯀꯞꯃꯤꯟꯅꯔꯒ ꯂꯩꯕꯥꯛ ꯂꯩꯔꯣꯜ ꯅꯨꯡꯗꯨꯗ ꯆꯪꯈꯤꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯌꯥꯇꯥꯅ ꯂꯩꯈ꯭ꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯅꯤ ꯈꯥꯕ ꯑꯃꯗꯤ ꯊꯧꯕ ꯂꯩꯇ꯭ꯔꯤ ꯍꯥꯏꯗꯨꯅ ꯄꯥꯎꯆꯦ ꯀꯌꯥꯗ ꯍꯥꯞꯂꯝꯃꯤ꯫ ꯑꯃꯥꯏꯕꯗꯨꯁꯨ ꯄꯥꯎꯗꯨ ꯇꯥꯕꯗ ꯆꯤꯟꯕꯥꯜꯗ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯇꯣꯝꯊꯤꯜ ꯉꯥꯟꯕꯤ ꯑꯃꯗꯤ ꯇꯥꯃꯨꯕꯤꯁꯨ ꯂꯤꯟꯊꯣꯏ ꯂꯥꯛꯂꯝꯕ ꯑꯗꯨ ꯄꯨꯡꯀꯥꯎ ꯀꯥꯎꯈꯤꯗꯨꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯂꯩꯇꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥꯗꯨ ꯈꯟꯈꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯌꯥꯝꯕꯨ ꯕꯤꯀꯥꯁ NBSꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫